Meihou langpok thorakpa matamda karamna cheksin thourang loukhatkani haibagi matangda Homeland Group ki private security personnel Singi Oiba firefighting mock drill among ngasi Khabeisoi da leiba American Oncolgy Institute Babina Specialty Hospital da Panggthokkhre Manipur Fire Service Department ki matenga loina pangthokkiba firefighting mock drill aduda Manipur Fire Service Department ki fire prevention officer in charge Ronana Homeland Group की private security personnel Sing amade Babina Specialty Hospital की security personnel Sing da Meihou langpok thorakpa matamda karamna kanna buhanagani amade mai muthatpada mathok taba khotlai sing karamna sijanagani haibagi matangda takpi tambikhe thoram aduga mari leinana Homeland Group की director Rajkumar Bablu na hai ngasi pangthokliba mock drill ase group asigi private security personnel oina mamangdagi adumak chathaduna lakpa training program gi sarukama oina pangthokpane Manipur Fire Service Department ki matenga loina pangthokliba training aduda takpi tambi ki ba theory gi class adugi practical class oina ngase mafam asida pangthokpane matung tarakpada so Manipur Police ke traffic control police ki matenga loina traffic control ki matangda training su pangthokani haina mahakna makhatakhe 20 days की training अमा कोई ना सिंजबनी अदो training से फंगबा कांबुसिना अखोई मपालमदा अखोगी अचोचोबा 5-star 7-star होटल जिंगदा मोजे जॉब के दमते चटखिदोबो ngakta oiba se leise aduna koi not only fire ki nataba atopa mayam ama subject mayam da first aid ki adumba lady access control ki matang da security equipment ki matang da koina makhan training mayam pijari akoi masi matang da mu koi gi Manipur police traffic police ki loina na koina mu traffic control ki matang da jumoida class pijagani Thourang maduga mari laidana Manipur Fire Services Department ke Fire Prevention Officer in charge Ronana hai private institution singda Meihou langpok thorakpa matamda institution aduda lairiba private security personnel singe thoudang ase yamna maru oi National Building Code NBC ki rule gi matung inna lanai institution singda fire safety equipment sing install tawba tangai phade haina mayek singna thamle Fire safety equipment na se karamna sijanagani amade Meihou langpok thorakpa matamda karamna cheksin thourang loukhatkani haibagi chap chaba lousing private security personnel da leiba yamna maru oi asigumba phibam sing asi leibana group asigi private security personnel singda fire fighting lousing takpi tambibane maragasida Meihou langpok thorakpa matamda karamna cheksin thourang loukhatkani haibagi lousing mipum khodingmakta leiba yamna maktangai phade haina mahakna makhatakhe aduna leiba equipment jingje moina haibama mathok taba adugini aina ngasi mafam sida moi ji live drill program ama sinjabaje aduna mai sidi kamai toge da fire fighting equipment khudingi asengba mapu leite han ba thengnaba han ba sinaba miduna nupa oigara nupi oigara aduna ngasagi fire fighting equipment dugi asengba mapuni aduna is and everyone loinama moi jingje haitaba yadaba amani adugi makta aina sin mamangda numini class tawjare asina particularly sida practical on mafam sida tawjawi